popular government amal leitringaida miyangi sentiment yengdana su makatana sangdopagi thabak tawbiroidabani haina MMTU na phongdokre. Kuki lal haulup KNO UPF loinana central amasung state government kalnakal ahungi oiba santiwari sanariba asigi ground rule amatang ngakna chatrabanina matam loikraba su asi makatana sangdokpam thoktre. Popular government amal leitringaida miyangi sentiment yengdana su makatana sangdopagi thabak tawroidabani haina Mitai Maitai Tribe Union MMTU gi Organization Secretary Takhelambam Parijat Singhana Kudek Piduna Presa Tadrok Sirol Asin Haidi. Sirol Asin Makhatana Hai, Nakal Ahungi Oiba Wari Sanaba Sida, State Government ki Haudi, Animated Suspension Tamduna President Rule Labana Maram Oirega, State Government Yaudana Wari Sanapam Tokte, Central Government Su Manipur Legislative Assembly na, Lisingani Kunmari gi February, Kunmapanda, Su Sangdokta Nabalaw Kiba Warip Adusu, Ikai kumnabi kadabani loinana central amadi state kalainariba federalism gi structure adungang na satpi kadabani central government da Kuki lal hulup stingis chanariba sugi ground rule pumna magtugai di haibasi mayek sing na khangpam toi asigumba ground rule amatang ngaktraba yamna sathiba terrorism gi thawong chathaduna leiriba asida central government na so phone yausiloidabani haidi. Chirol asin hai lisingani kunmanga da Assam Rifle ka tawnaramba su adu lisingani nipan dagi central amadi state government yausinduna transparent toxic ground rule semduna susanaki ground rule asida khwaidagi maru oina yauriba India gi constitution bu ngakna chatpa land of laws amadi Manipur gi apunbagi saktambu kariguma hiram amata da akaiba pidaba haibasti yanakibani yamna nganglibadi matam adugi su tawnabada yauriba Myanmar masaken ogi mihut Silent Hawki ka matau karamna sugi agreement asi sign tawna kibanu haiba asini masigi mathakta Kuki lal holup sing asigi camp sing asi mitaina khundari ba khul singi akoibada camp sing thamba yahlibanu haiba asini Chirol asin hai nakal ahungi satharaki ba su asi lising ani kulhumdoi gi me ahungi matungdagi di yana sathi ba saglon ka ya lawraki sugi ground rule pumna maktukaiduna khusugulai amadi Cader masing hena rescue tawduna mitai singi mathakta landa bagi thabak chatharaki Manipur gi apun bagi saktam ngangna chatkani hairamba Kuki lal holup sing asina tokhaiba lenga ama semna ba khongthang thangjilaki India gi union territory odiba Puducherry chanariba article 239A tonganba legislature leiba lenga ama demand tawba horaki masina sugi ground rule thugaiba natana Manipur manungda achoba irang thoknaba kangkhong chaiba saktam ama ohelaki lisingani kunmanga gi manungda singi lamdam singda paksana popi thaba umang kokthobagi thabak chatharaki IB na singba tongan ba intelligence report ki matungina singda popi thabagi kokthokliba umang asi hectare lising yangkha gi mathaktani hairi masidagi lakpa income na chahida lupa crore lising nimpu gi mathaktani hairi masina narco terrorism gi thabak chawna chatharai lamdamasi bu Mexico Colombia Golden Triangle dagi hena sathiba mafam ama onthorai masigi mathakta Myanmar dagi mitoka yaletana pusilai asumna yelhomi singi demographic thukaiduna population war ama chatharali haudistana riba suasigi article 510 asi mapung fana thugairi hairi Chirol asina aroibada hairibadi hauti leiriba PR government asina Manipur miyangi sentiment amadi thokliba wathok asi munna khangpipam thoi popular government ama leitringaida miyangi sentiment yengdana su makatana sangdopagi thabak tawreidabani demographic structure thugairoi Manipur miyam na khantiba mihusing asibu nathaiduna thamlaga warip lawreidabani Chanariba sugi wafam asida state government amadi Manipur miyam khangandana lana thupna chanaba su ama India government na tawreidabani haina MMTU gi Chirol sin hairi German road amasung Tiger road sembagi thabak thingnaba RNCM na NSCN-IM da wakatkhre Imphal West district ki manung chanba foothill division gi rongmai liangmai inpui singna khundariba nagagi lamthing asida Kuki singna German road amasung Tiger road haina sembagi thabak chathariba sti khudaktagi thingnaba rongmai naga council Manipur RNCM na NSCN-IM gi Jailat region gi CEO gi khuthangda Haibron da laiba GPRN NSCN-IM gi Ministry of Kilo Affairs ki Kilonchar danga si memorandum submit tawduna takchinkre memorandum aduda yauriba wafam singdi German road amadi Tiger road haina Kuki zo militant group singna project tawriba Churchanpur amasung Kangpopi district headquarters samnariba lambi asi nagagi lam oidiba Jaujangtek Nato Kabui Isung Kabui Kotland Wapong amasung irang na singba fauraga semani loinana hairiba jaga asida su kem hangjilakpa tarabadi naga singda hena khudong thiningai oiba phibam ama oirakani
Maram aduna isu asi Naga National Territorial isu ama oina khanaduna thabak paikhatpiyu hairi. Indian Army na Myanmar da chathaba drone attack ta Alpha gi luchingba kaya yauna lup mayam gi Cader kundrom sire Israel amasung France na saba drone sing India na sinaraga chatharakpa attack ni haina Alpha ina phongdokre. Indian Army na Myanmar da drone attack singda United Liberation Front of Assam Alpha Independent gi luchingba kaya marom yauna tongan ba lal hulu khare gi Cader kundrom sire haina official oidriba pauna hairi haukiba ahingi pung anirom tarakpadagi nongalamdai pung mari tarakpa pawba khwaidagi chauna chathakiba attack sing aduda laikhidraba sing adugi manungda Alpha gi self-styled Lieutenant General Nayan Mehdi Allied Nayan Asom yauri loinana self-styled Brigadier Ganesh Lahonsu attack aduda sokpana maram oiduna laikhidre Yamdrabada Alpha I khaktagi oina miyoi 18 rom aruba phibamda asopan nangki haudi fawbagi oina Indian Army natraga official amatagi maikidagi thawdok asigi matangda wafam amata phongdokpa leitri Alpha Independent na attack asiga mari leinana thadurakiba sirol asigi matung inadi Israel amasung France saba drone samaga yankai hena sinaduna achoba attack asi security force singna chatharakibani attack asi India amasung Myanmar gi ngamkhaida leiriba Nagaland gi Longadagi hauduna Arunachal Pradesh ki Pangsau Pass Pawgi manungda chatharakibani attack asina maram oiraga Myanmar maikai romda leiriba lona thingkraba lupkaya gi camp singda sokhanki attack chatharakiba sing adugi mafamda chapchana thengnagani haina su makhoi sirol aduna makha tana pali Alpha gi sirol aduna hai forcing aduna fighter jet sing pawba sin aduna attack adu chathaki Pumnamak asi oiduna su attack chatharakibba sing adugi mafamda chapchana pakum pikhigani nakalamaromda India amadi Myanmar gi ngamkai pari ngak seliba Indian Arm amasung Assam Rifle ki maikidigi thawdo asigi matangda makoi kari amata khangba leite Operation sing chathagibagi pawso amata leite haina Guwahati da leiriba defense ki spokesperson Lieutenant Colonel Mahendra Bharatna pawgi agency amada phongdokibani nakalamaromda Assam gi Chief Minister Hemanta Biswa Sarama hai Alpha Independent na thoglakpa statement ama thengnare adubu thawdo aduda Assam police sing amata yawkhiba leite Assam gi maikidagi su asigumba thabak amata chathagiba leite asigumba thawdok sing asigi matangda defense ki mari leinaba singna official oiba statement sing purakadabani adubu haudi fawbagi oinadi hairiba statement sing pirakpa leitri haiki Chief Minister oidaba yade haiba leite Paikhat lamba thabak sing mapung phana loisinlambadi pammi haina N.Biren phongdokre Chief Minister oidaba yade haibadi leite pham asigi damak tanaraga leigadabu sunate adubu mahakna haukiba sahi tarelom asida Manipur kanana ba Paikhat lamliba thabak sing asi mapung phana loisinlambadi pammi haina Manipur gi hanagi Chief Minister N.Biren phongdokre wafam asing asi BJP hengang mandalna sinduna luang sabam purkri asoba mapal community hall da pangthokiba tharam amada phongdokibani Birena makhatana hai Manipur kaiba yaroi haiba wakhalonda mahak mikhal thengnarakibani mahakna mikhal thengnabada miyamna thamkiba thajaba sing adu tamna thabakta onthoknaba yamna kanna honaduna ngasi fawba lagli masigi manung chana paikhalakpa thabak singda mahakpu tathina ngangba kaya amasu yaudaba nate adubu mahak kanaguma lanai oiba mawongda natraga Furup amata da onsinduna thabak tawba leite state asigi oiba thabak ama paikhatnaba honarakpada cabinet phamduna puna warep lominaraga chathakiba ngaktani mahakna Chief Minister oirakiba adu Manipur gi miyam asi thau petrol liter amada lupa 3 rom pinaringai matamdudani matamdugi leiramba yanadaba amasung thokliba irangsing adu wari sanaduna yasinaba purangnaba honaraga ingchikpa phibam amada purakibani Manipur kannabagi damak mideng sana yengma ngamba politician sing changi mahakna haingang esigi miyangi izat mangnaba thabak ama fawba tawba leite wakhal tanadabadagi mahaki maramda lana ngangnaba kaya yawi makoisu wakhal taraklaba matamda mathanta ikaijarakani haina phongdoki haingang esigi oina development award palaisilaktre marging polo complex luang pokpa cricket stadium water park na singba leire athuba matamda lambi sing asisu concrete oina thaduna sahi nimpu rom chatkadaba mongda semba horagani masigi sumathakta Imphal manungda lambi siliba kaya asisu koknabagi damak ring road ki thabak paikhat bahokre singi district sing concrete ki lambi sing semlagani Kuki khul tuition phaimon ga naknana leiriba lamlai kendragi laupari yankhai romdi lau ubang ngamduna leiri Manipur da lising ani kulhumdoi me ahumdagi hauna thoklakhiba kanglup anigi lan asina maram oiduna lamlai SG red zone oina leiriba sabungkhok khunau amadi sabungkhok khunjauga irak lamnadana leiriba
Tuisin Faimon Hariba Kuki Khul Asiga Hek Tangana Lairiba, Maitegi Laupari Yankai Romdi, Hariba Lofum Aduda, Lau Ubas Changbang Duna Haudik Power Lady Hari. Hiramasigi Matangda, Sabunko Kunau Village Development Committee Secretary Gitaupuriba, Ningombam Toibaga Pausi Asiga Wari Shanaba Matamda Fondora Kibadi. Tuisin Faimon Hariba Kuki Khul Asiga Tangana Lairiba, Maitegi Laupari Yankai Rom Asi, Kangluki Lan Asti Hek Haukibadagi, Mafam Aduda Changbang Duna, Lau Ubagi Thabak Paikhat Bangam Ngasi Fawal Lady, Adubu Hariba Local Asti Nataba, Atay Local Singdi, Security Kangbuna Matiksana Ngak Senduna, Laumi Singna Lau Ningtina Pan Bangamle, Haudi Fawada Chada, Humdra Hen and Low Panbagi Tabak Mai Panga Chatakre Hari, Mahangna Makatana Hai, Haudik Sangam than Ladyba, Tuisin Faimon Hariba Kuki Khul Asiga Tangana Laiba, Lau Pari Yankai Rom Asida, Lau Ubas Jangi Haiba Madamda, Ngaksen Bagi Tabak Toriba BS Eki Kanguna, Fondo Kibada. Nakoina Lau Ubas Jangi Hairabadi Changu, Aikoina Karisu Ating Balate, Adubu, Kuki Khultinga Nagna Laibanina, Makoina Kari Taurakadagi Haibadudi, Tambangamde. Adugi damak das jang dabana fagatra haibani haina su fongdora ki haidi.